ꯃꯊꯦꯜ ꯑꯃ ꯑꯅꯤ ꯑꯩꯈꯣꯏꯁꯦ ꯂꯥꯞꯅ ꯂꯥꯛꯑꯦ ꯉꯥ ꯊꯤꯕꯗ ꯍꯌꯦꯡ ꯏꯃꯣꯏꯅꯨꯒꯤ ꯉꯥ ꯊꯤꯕꯗ ꯀꯩꯅꯣ ꯉꯥ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯦꯞꯇ ꯌꯦꯡꯒꯦ ꯇꯧꯔꯤ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯥꯒꯤ ꯗꯨꯀꯥꯟ ꯊꯤꯕꯅꯦ ꯐꯪꯗ꯭ꯔꯦꯅꯦ ꯍꯩ ꯉꯥꯗꯣ ꯁꯤꯗ ꯐꯪꯉꯦ ꯑꯗꯨꯒ ꯉꯥꯁꯦ ꯃꯆꯥ ꯃꯆꯥ ꯂꯩꯔꯝꯗꯦ ꯑꯆꯧꯕ ꯉꯥꯛꯇꯅꯦ ꯀꯩꯅꯣ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯦꯀꯣ ꯑꯗꯨꯒꯤ ꯂꯝꯕꯤꯅꯤꯀꯣ ꯂꯥꯛꯏꯁꯦ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯦ ꯂꯝꯕꯤꯗ ꯑꯗꯣ ꯉꯥ ꯃꯆꯥꯁꯨ ꯐꯪꯗꯦ ꯑꯆꯧꯕ ꯑꯣꯏꯅ ꯂꯧꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯉꯁꯥꯏ ꯁꯦꯝꯕꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯊꯦꯜ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯃꯊꯦꯜ ꯃꯉꯥ
글로 타자. lại cái này đấy không có là luôn mà thân đó đã nó thô âm tạ